Ngarang Kuki militant Singna Imphal East District ki Yaingangpokpi Police Station na konba Thamnapokpi mamang alu lokolda laugi thabak Suringeida Nongmei Kapchillakpadagi thabak suba ngamludraba matung ngasi Yaingangpokpi Police amadi Central Force Singna akanba cheksin thorang laukhatuna laugi thabak suhankre. Paw asina hai Kuki militant Sing aduna ngarang numidang wairam pung 5 makhairam tarakpa matamda laufam aduga nakna leiriba Urangpa chingdagi Nongmei kaptharakhibani hairi. Nongmei kaptharakpa mafam maduda lau suduna leiramba mioi sing lau suba loishin lamdaba amadi lau sunaba mechin sing hundoklam laga chenkhatnarakibani hairi. Ngasi ayuk anganbadagi hauduna Yaingangpokpi Police ki team amadi ahenba security force na akan macheksin thorang laukhatuna lau subagi thabak adu makha chathahanki. Laufam maduda lau suramba mayobungdagi repin jazo kauba mioi amana fongdorakpada lau subagi matam oibana ngarang mafam masida lau suduna leiringaida chingkhonglomdagi Nongmei kaptharakpadagi lau suba loishin lamdana yumda chenkhatnarakibani. Adubu ngasi Yaingangpokpi Police ki team yauna lau suba matamda asoi engam thoktanaba akanba cheksin thorang sing laukhatpiba asi yamna nungaijei. Lau suba asi loidriba fauba asumna ngaksenbagi thabak asi makha tana chathabiyu haireduna Yaingangpokpi Police pu thagatpa fongdorakli. Amaromda laufam maduda ngaksenbagi thodang lauramba Yaingangpokpi Police Station ki Police ki SI Arunna fongdorakpada ngarang Nongmei kaptharakiba laufam asi tangkhul singi ayamba oibana Nongmei kapsinlakani haiba asi khanluba leite. Khara henna irang asigi jaitheng nangliba Thamnapokpi sana sabina chingba mafam singda aso engam thoktanaba ngaktuna lakpani haireduna mahakna makha tana haikibada lan fana leiba oirabasu lami singda asigumba thabak asi chathabiganu haina appeal tawrakli. Sona kangi sing mathaktagi Nongmei kapakani haibaje expect sundok tokdaba haidi sigi mafam sidi akhoi tangkhulgi logna ayambane aduda akhoina ngai sidi yamna sensitive oiba jaga akhoi Thamnapokpi sana sabi santi khongbal sabungku khuno sigi range sida yam sensitive oiba jaga nena akhoi already head horokpadagi akhoi security deploy tawraga adugi lowdo handagi seasonal crop se fazana amtung uloknabana akhoi honaringaida ngarang simuk Nongmei Kapkhre Nongmei Paiba mafam sina sigi anakpa si 150 sigi ren sigi ani masingong sida kumtharaga moina kapakpa haitare kapakpa se aina tawningba appeal atai krishnate phana lan tong kuki gi orju akhoi protection dum pigani maitei gi orju protection dum pigani adubu longmi dadi sokpo sidi fatte ngarang simuksu sida akhoi tangkhul gi laufam ama yairingaida Nongmei kapsale low akhoi faudu pukhatpa ngamdabida amuk tholakre adu ngarang dudi nongsi yam kana taba aduga matamduju mamba matam oibanina akhoina khudung chadre haraga ngasi early morning da akhoi security akhoi combined security sangaga adumaina lokhatlaga hujiksi muk normal oina yairi mafam already ngasai pung ngalringaidagi yaibuje hujik fauda mari manga yaire adumaina akhoi security fazana piraga yairi hujik faugi oinadi pamdabu thodok thokpa leitri ado hujik se low suba matam oinina sumaina kana oirusu sumaina disturb khara pirapsi yam nungaite ngarang maksu sida thodok akoi dungdang phau sida phau yeye adu kandusu moi a jingdagi Nongmei kapthare adu machine bausu sida loina hungdomaga yumda adum hannagrabne ado ngasi se sumaina egi nausing egi kenosing sina security laga simana police yauraga security bi yam nungai